With the permission of Mrs. Speaker, sir. Manipurgi lariba economy si maroina agriculture, forest ki pothok industries, mining amadi tourism sector singda based away. Maramanda Mrs. Speaker, sir. Ngasi ki house si motion asi da paliba Manipur da afaba financial status purakpada yuyon ba madi buthok pa si da lengang na legalize tok tu na ainaya ba piba asi bu government ki achumba afaba khongtang amani haina Haribasidi tasenamaki mayai karaba nisana mangal lalaba kunai asibu he namangsa bakangkong charaba kunai ama oiro haina sinmani masi achuma khongthangnate Manipur Liquor Prohibition Act 1991 pass tawkraba matungda dry state amani haina laukthokraba asida state act asibu ningthina chananba ngangdre haiduna prohibition asi lauktokna state ki income laknabani haiduna legalize tawkiba asidi Mrs. Speaker sir lairiba law mayam sing asidi amatang laukhatjarabada crimes against women the bising da chathariba crimes sing Tingbang ang rahaduna, asi lotok na crime sing asi adumang chatang gadawri bahabis ni Mrs. Speaker sir. Marmadlang asi house asi motion considering the state financial health of Manipur legalization in the selling and production of alcohol is a good step. However, see tasanamaki lali so I stand strongly against the motion and let me share my valid arguments categorically. Ahanbada laksaningbadi gross state domestic product GSTP asi hengalakpada ga loina na borrowing capacity isi sum hengalak Mrs. Speaker sir Manipur government asi 16 crore mukti pusilubadagi puthatuna leiri mamangi leiri bachahi singdagi 2020 to 23 asida Manipur gi GSTP asi 12.03% da hengale Mrs. Speaker sir laksaningli badi cabinet of Manipur chief minister na decades ahum henbagi helaba matam liquor prohibition asi Manipur da chatna halaba matung sida state ki revenue lakna ban lambi si ire helle jetraba gumna prohibition asi lauthokna state ki revenue lakna bani haiduna liquor yon mama di buthokpagi ayaba piki ba tas natana illicit alcohol asi consume tawbadagi thorakli bahel hazard sing asi hanthana bani haina palibasiti tasen maki Mr. Speaker sir afaba yu pataba yu haiba ma leite yu thakbada haksang phai haiba ki scientific proof leite sir still asida chahi amada 3200 cases ti liquor ga mari lenana thoi masida local liquor thamkhraga foreign liquor consume sanna maram oiraga su chada 50% henbadi hazardous cases sing thoali marmaduna motion asi lali sir mathangna lachani libadi leriba same khiba liquor prohibition act as a government asina ningthina implement tawide leriba excise department police department sing asina mafam kharadagi psychotropic substance ama oriba you asi fakalaga miyamna social media da pawda khar usinraga maru oiba role di lodri makoi gi mathau asi leriba nisaban imai ben sing maya pai bi makoina oina ahin chupa lekai da fam aduna you asi thingna ba honari khudam oina matang panjabada ikui dana Manipur da thokiba loibada local liquor thaklubadagi leikhedabagi thodok leikre lasangi badi Mr. Speaker sa madugi you adu yolba music adu fagaluraga su lokapta nongni khak thanamba natana hena lokapa yaba khongtang amata fawba lokat pigi de marmaduna Mr. Speaker sa government ke oba mathau da ningthina pangthok tabadani you thingba ngamdaba natti masida kudong chaba loduna society asibo ngakpi san beginner government na you yonba puthokpada legalize tobasidi psychotropic substance sing state asida government asina support tawbani mapi mapana sogalagadi tungi yumbi kayamarom asigumba mayai kaban ni sasing asida karbar hena tawrakani government ki khongtang asi khonai simang tan ngoi motion asi lalisa Mathalinda laksaningba asina September 20, 2022 da Manipur dagi liquor prohibition laukthokraba matungda yu puthokpa yonbada legalize tawbagi damakta phongkiba draft Manipur liquor regulation policy aduda yu asi sungbada changa dawriba raw materials sing asi right agi logada haba siningthina bande except beer sungbada haitagi sungani haba natana laksaningba Mr. Speaker sa karigoma quality leiba yu si sungapa taragadi Manipur gi leiriba maitai sing asi soina sizinrakani mapalamdagi Liba superfine sing ati sunglak liba using asidi quality lay haba yaro. Probably ba maitai sing asina ko na dito na mapalam dagi pusilak liba asida usung bada musizin na kalagat Mrs. Speaker sa. Ani ko da 1939 da mapalam da jeng buthok ki badagi jeng phanglak ta na thoki banu pilan adugum na state asida shortage of rice thokla kani marmadu na mosa na sila lisa. Aroy boy na lakchan liba di India state ama oriba Maharashtra state asigi economy si agriculture dagi 51%
40%, industry 9%, service 40% lakna India ki richest state ama oiri marama dun Mr. Speaker sa mi state asida psychotropic substance tagi revenue tande ngasi aikoi na mayai kaban ni sa asina maram oira kanda uriba kuna asigi maring marang ba set na thana ba mapa macha machin mana masak khangna handaba ki lichet asi tungi yumbi singda leina hanjel halok dal ba gi damak tang asigi motion asi ba house tagi withdraw to wikin ba honorable prime mover Mr. Speaker sir ki pungin sinsinjari thank you Mr. Speaker sir and my fellow house member.